ngasi ayuk phongkiba tongan Manipuri si phongsing amasung thokiba thawdo wathoksing dagi maruibi ipausing miyamna thamjagi anbada Laisabi told the cookie sing sangchilaktuna club ki secretary phurm le khunja sing ki helam le Isel News Express the maruibi pausing miyamna thamjagi Ziribam district ki manungsana revenue village number 40 Laisabi told haina khangnari bukhulusi gi sarukara Tamenglong district ki Pangkhot fire madi Bangai Singpao village cookie sing sangchilaktuna khungang asi makhoi gini haibu wapam sing phongdoktuna Kihan kangen bagi tabak sa tharam batana tana laikai siki club ki secretary de sukut tharam lahidi cookie khungang sing adu gining thawyauna masing yamlaba cookie kangrup ki miyoi sing sangchilaktuna laisabi thol gi khunja sing laibi yaroi haina athingba thamlakhibani thawdo asigi matangda laisabi thol khungang gi khunja ma oiriba tes mohendra na paumi sing unabada phongdorak gi matungina khungang si kumsing english nga maga samapan gani fugani pan gi matamdagi hauna khunja singna dak sitha amadi patana singbo paiduna khunda leita aduna lerakhibani ngasi ikhang khawduna Tamenglong district ki manungsana Pangkhot phai amadi Bangai Singpao village ki koki gi ningthau yauna masing yamlaba miyoi sing sangsilaktuna Laisabi thol village ki miyoi sing leibi yaroi haina athingba thamlakliba si khwai digi leptibani khunja singda akanba wai sijinaratuna harassment piramba si yamna haksina lawi Iramsigi matang na laing ang atupa matana miyeng sang biyo haibu wapam sing mak na phongdoki ningsing baya Ziribam district ki manungsana laiba Laisabi thol thangnariba singi sarukara state lenga ki order matung ina police firing range sanabagi dama allotment thokrabasu thangnana lairiba Tamenglong district ki koki frup ki miyoi singna athingba thambadagi ngasi phawa thabak tharom amata pekhat pangamdana lairibani Mamangi matam su Tamenglong district ki manungsana lairiba khunja singna ngehak laitana sangsilaktuna khanaba hobagi thawdok sing yawkhrabani state lenga na athuba matamna miyeng sangbiduna khungang singi marakta yengthinabagi thawong sing lehandanaba thawrang paikhatpiu haibu wafum mahendra na phongdokhena su pausna makhatari Makasa tharakpoina sanalaiwa poksi digi topa maruibi pausung miyamna thamjage singkhai sing water treatment plant digi Imphal gi mafam khradi ising piba hokre CM Loktak Pat Barak Turel dagi Imphal ising purakna ba thawrang leire Maphaudam dagi Tanel Hutun ising purakna ba singkhai singna sari water treatment plant si ngasi Chief Minister Nongthongbam Biren na honabi matung ina launch tawduna plant si ki ising Imphal gi mafam khrada fongan ba hokre singkhai singdagi ising thaba hokiba aduga mari lainana Chief Minister Nongthongbam Biren hai ising gi source Laisilakpa amadi ising hengalakpagi matungina isingi source matik chana thamhaunabagi pannamda Loktak Pat Barak Turel amasung Izai Turel gi ising iphaltam singkhalaktuna mathau tarakpa matamda miyamda ising phanganana ba thawrang tawri thawrang asigidama engineer singa tanaraga project kya semli isingi source laina bu khonariba si maipakanabagi dama nonggi ising lokagi thabak su lenga asna pekhali loinana khwairigi maru oiribadi maru koklaba umang sing yokhat pasu mathau tai umang leitrabadi ising leiroi makna makha taraduna hai thobal multipurpose project asi sahi kya gi mamangdagi pekhat phaukrabasu loisin mangamdana lakhiba project amani adubu BJP gi lenga klakpadi gi sahi taruk lom leptana hengarakpa ngasidi singaijing water treatment plant gi miyamda ising phangan ba hore treatment plant asina sagolban thangmaiban amasum lalambungi mafamsingdasu ising piba ngamlagani loinana nong laktri fawba Imphal amadi greater Imphal plant asigi ising piba ngamgani haibagi thajbale miyamda ising pinanabagi damak ising reservoir tamna purakpa main pipe ta hutoklaga ising pubagi hainabi ama miyamda laidi masi khwaidagi fataba amasum thawdang laitaba migi thawngni pipe hutoktuna ising puba sina khongba lupaldagi phatabi ising sensinduna toti konjinda tarakpa matamdadi laina oina tarakpa natragana fataba tinkang yorakpana singba kaya thengnari aduga pauksi amadi social media department miyamda fataba ising piri haina thagalakani totigi ising tarabasu sijinadaba matamda kunjin palaga thingjinbagi hainabi leiti arembada manghanbagi thawong kaya uba phangli asiguma thawong sing se khoi khudimakna wakhal taminaba sangi ngasi ekhoini ising awaba mayuk narakliba si global warming nani adubu Manipuri mausagi laide min ningthina asang amana thana sambiramba lamdamni asiguma mausagi asang aman sing si ekhoina ningthina yokhatuna thamlabadi ising waloi adubu popi thanabagidam umang sing paktakna kokthokpa sini isingi awaba mayuk nabani maramaduna ekhoi lamdam sigi miyam wakhal taminaba sangi ising phangnana bo umang yokhatpa mathaktai laina tina koknana bahana dagi leijaramba water body sing ningthina ngaktuna thamba mathaktai
state asida umang koktokna poppy tharibasing India gi oina leizariba ek asina khara makhai di thingnari adubu lalon itik tawbadiki hendo ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕ ꯅꯠꯇ꯭ꯔꯒꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯑꯋꯥꯕ ꯇꯥꯅꯕ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯇꯥꯒꯨꯝ ꯄꯣꯄꯤ ꯊꯥꯕ ꯃꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯄꯣꯄꯤꯒꯤ ꯏꯁꯨ ꯑꯁꯤ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯑꯁꯤꯒꯨꯝꯕ ꯏꯁꯨ ꯑꯁꯤꯗ ꯆꯦꯟꯅꯕ ꯚꯤꯂꯦꯖ ꯃꯤꯅꯤꯁꯇꯔ MLA ꯑꯃꯠꯇ ꯈꯥꯛꯇꯅ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯑꯃꯁꯨꯡ ꯀꯣꯛꯊꯣꯛꯂꯤꯕ ꯎꯃꯪꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯣꯡ ꯂꯥꯛꯀꯗꯧꯔꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡ ꯂꯥꯈ 60 ꯔꯣꯝ ꯑꯁꯤꯅ ꯎ ꯆꯥꯔꯥ ꯑꯃꯃꯝꯇ ꯑꯣꯏꯔꯕꯁꯨ ꯊꯥꯗꯨꯅ ꯃꯇꯝ ꯑꯃꯒꯤ ꯃꯅꯤꯄꯨꯔ ꯑꯗꯨ ꯍꯜꯂꯛꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ G20 ꯁꯃꯤꯠꯀꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯃꯄꯥꯟ ꯂꯝꯒꯤ ꯗꯦꯂꯤꯒꯦꯠꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯒꯠꯂꯝꯂꯦ ꯃꯄꯥꯟꯒꯤ ꯗꯦꯂꯤꯒꯦꯠꯁꯤꯡ ꯂꯥꯛꯄꯗ ꯁꯣꯞꯇꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯅ ꯉꯁꯤꯗꯤ G20 ꯁꯃꯤꯠ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨ ꯅꯥꯟꯕ ꯃꯤꯌꯥꯝꯒꯤ ꯃꯤꯑꯣꯛ ꯃꯤꯆꯥꯟ ꯐꯕ ꯀꯌꯥ ꯑꯁꯤꯅ ꯗꯦꯂꯤꯒꯦꯠꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯠ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯐꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯝꯂꯤꯕꯅꯤ ꯃꯤꯌꯥꯝꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯂꯨ ꯅꯥꯟꯕꯗ ꯃꯤꯑꯣꯛ ꯃꯤꯆꯥꯟ ꯐꯕꯗ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯂꯤꯕ ꯑꯁꯤꯒꯨꯝ ꯇꯨꯡ ꯀꯣꯏꯅꯁꯨ ꯃꯥꯡꯖꯤꯜ ꯊꯥꯅ ꯍꯣꯠꯅꯁꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯆꯪꯉꯤ ꯍꯥꯏꯅ ꯁꯨꯃꯥꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ PHED ꯃꯤꯅꯤꯁꯇꯔ ꯂꯩꯁꯪꯊꯦꯝ ꯁꯨꯁꯤꯟꯗ꯭ꯔꯣꯅ ꯍꯥꯏ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯅꯤ ꯍꯥꯏꯅ ꯃꯤꯄꯥꯏꯅꯔꯤꯕꯁꯤ ꯈꯔ ꯃꯈꯩ ꯀꯣꯛꯍꯟꯕ ꯉꯝꯂꯒꯅꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯁꯤꯡꯒꯤ ꯁꯣꯔꯁ ꯑꯁꯤ ꯁꯤꯡꯗꯥ ꯗꯥꯝꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯏꯁꯤꯡ ꯀꯣꯟꯅꯗꯕꯅꯤ ꯂꯣꯏꯅꯅ ꯁꯣꯔꯁꯇ ꯏꯁꯤꯡ ꯂꯩꯇꯕꯒꯤꯅꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁꯤꯡꯗꯥꯒꯤ ꯏꯁꯤꯡ ꯄꯤꯔꯝ ꯃꯐꯝꯁꯤꯡ ꯁꯤꯡꯈꯩꯁꯤꯡꯗꯒꯤ ꯆꯥꯗ 40 ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯄꯤꯒꯗꯕꯗꯨ ꯄꯥꯏꯞꯂꯥꯏꯟ ꯀꯅꯦꯛꯁꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯃꯥꯌꯣꯛꯅꯕꯅꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ B20 ꯀꯟꯐꯔꯦꯟꯁ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯗꯦꯂꯤꯒꯦꯠꯁꯤꯡ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯀꯩꯊꯦꯜꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯂꯦ ꯗꯦꯂꯤꯒꯦꯠ ꯏꯟꯗꯤꯌꯥꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯆꯠꯊꯔꯤꯕ ꯆꯍꯤ ꯑꯁꯤꯒꯤ G20 ꯁꯃꯤꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜꯗ ꯊꯥ ꯑꯁꯤꯒꯤ 13ꯗꯒꯤ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯞꯅ ꯆꯠꯊꯔꯛꯈꯤꯕ B20 ꯀꯟꯐꯔꯦꯟꯁ ꯂꯣꯏꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯀꯟꯐꯔꯦꯟꯁ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯗꯦꯂꯤꯒꯦꯠꯁꯤꯡ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕꯗ ꯗꯦꯂꯤꯒꯦꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯪꯂꯥ ꯌꯦꯡꯕ ꯂꯥꯛꯈꯤ ꯗꯦꯂꯤꯒꯦꯠꯁꯤꯡ ꯑꯗꯨꯅ ꯀꯪꯂꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯪꯂꯥ ꯁꯥ ꯁꯅꯥꯃꯍꯤ ꯂꯥꯏꯁꯪ ꯍꯤꯌꯥꯡ ꯍꯤꯔꯦꯜꯅꯆꯤꯡꯕ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯈꯤ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯇꯨꯔ ꯒꯥꯏꯗ ꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯔꯤꯁꯤꯡ ꯂꯤꯗꯨꯅ ꯈꯪꯍꯟꯈꯤ ꯃꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯤꯔꯕ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯏꯅꯥꯠ ꯆꯠꯅꯕꯤꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯗꯦꯂꯤꯒꯦꯠꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯈꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯗꯦꯂꯤꯒꯦꯠꯁꯤꯡ ꯑꯗꯨꯅ ꯈꯣꯏꯔꯝꯕꯜ ꯅꯨꯄꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯀꯩꯊꯦꯜ ꯑꯍꯨꯝꯃꯛ ꯆꯪꯗꯨꯅ ꯌꯦꯡꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯑꯆꯥ ꯑꯊꯛꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯀꯌꯥ ꯃꯔꯨꯝꯁꯨ ꯂꯩꯅꯈꯤ ꯅꯨꯄꯤ ꯉꯥꯛꯇꯅ ꯐꯝꯕ ꯀꯩꯊꯦꯜ ꯑꯁꯤ ꯎꯔꯨꯕꯗ ꯀꯩꯊꯦꯜ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯁꯛ ꯇꯥꯛꯂꯤ ꯃꯁꯤ ꯋꯨꯃꯦꯟꯁ ꯏꯝꯄꯥꯋꯔꯃꯦꯟꯠꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯈꯨꯗꯝ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯗꯦꯂꯤꯒꯦꯠꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯈꯤ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯗꯦꯂꯤꯒꯦꯠꯁ ꯑꯦꯟꯗꯔꯁꯟ ꯍꯥꯏ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯃꯍꯩ ꯌꯥꯟꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯐꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯅꯥꯠ ꯆꯠꯅꯕꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯅꯤꯡꯕ ꯐꯥꯎꯍꯜꯂꯤ ꯃꯈꯥ ꯇꯥꯅꯁꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯛ ꯄꯣꯂꯤꯁꯤꯅꯆꯤꯡꯕ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯏꯟꯚꯦꯁꯠꯃꯦꯟꯠꯅꯆꯤꯡꯕ ꯇꯧꯕ ꯌꯥꯅꯕ ꯈꯟꯅꯒꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯗꯦꯂꯤꯒꯦꯠ ꯑꯃꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯏ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯕ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯛ ꯃꯤꯆꯥꯟ ꯐꯕꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯝꯀꯣꯏꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯂꯝꯗꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯎꯏ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯜꯆꯔꯒꯤ ꯃꯤꯠꯌꯦꯡꯗꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯜꯆꯔ ꯑꯁꯤ ꯌꯥꯝꯅ ꯇꯣꯞ ꯃꯆꯥ ꯑꯃ ꯑꯣꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯀꯜꯆꯔ ꯑꯁꯤ ꯍꯦꯟꯅ ꯌꯣꯛꯈꯠꯄ ꯃꯊꯧ ꯇꯥꯏ ꯏꯝꯐꯥꯜꯗ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯞꯅ ꯆꯠꯊꯔꯤꯕ B20 ꯀꯟꯐꯔꯦꯟꯁ ꯑꯗꯨꯗ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯑꯥꯔꯖꯦꯟꯇꯤꯅꯥ ꯕꯪꯒ꯭ꯂꯥꯗꯦꯁ ꯚꯨꯇꯥꯟ ꯁꯥꯎꯠ ꯀꯅꯥꯗꯥ ꯆꯩꯅꯥ ꯐ꯭राꯟꯁ ꯒ꯭रीꯁ ꯈꯥꯅꯥ ꯑꯥꯏꯁꯂꯦꯟड ꯖꯄꯥꯟ ꯅꯦꯄꯥꯜ ꯔꯁꯤꯌꯥ ꯁꯤꯡꯒꯥꯄꯨꯔ ꯁꯥꯎꯠ ꯑꯐ꯭रिꯀꯥ ꯁ꯭ꯋꯤꯖꯔꯂꯦꯟड ꯇꯨꯅꯤꯁꯤꯌꯥ ꯇꯣꯒꯣ ꯎꯒꯟꯗꯥ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯚꯨꯇꯥꯟꯒꯤ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯑꯦꯟड ꯏꯟꯗꯁꯇ꯭ꯔꯤ ꯑꯦꯁꯤꯌꯥ ꯁꯄꯣꯔꯇꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯖꯄꯥꯟ ꯏꯟꯗꯤꯌꯥ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯑꯦꯟड ꯏꯟꯗꯁꯇ꯭ꯔꯤꯅꯆꯤꯡꯕ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯍꯨꯠ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ 28ꯒꯤ ꯗꯦꯂꯤꯒꯦꯠ 100 ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ICT ꯇꯨꯔꯤꯖꯝ ꯍꯦꯜꯊ ꯀꯦꯌꯔ ꯑꯃꯁꯨꯡ ꯍꯦꯟꯂꯨꯝꯅꯆꯤꯡꯕ ꯁꯣꯛꯍꯠꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯈꯤ
conference adugi ninisu numita delegates sing adu moirangi INA Memorials Complex Loktak Part Merging Polo Complex na sing mafam singda satunu yengsin ki haidi atopa formana Manipur gi yuna foreign delegates sing gi pukning Sumhatkhre Manipur na yumbu oidun G20 gi summit mahurol gi sinja oina season aduna laglaba Manipur gi makhal kya gi yu sing foreign delegates sing gi pukning Sumhatkhre Hotel Impal ngarang numidang pangthoki G20 ga mari leinaba thoram na tungan stall tara hangduna thamki stall sing adu gi manungda safi lan phiyauna phirol gi stall khara tribal sing na sungma thangna ba mahi leina saba handicraft gi polam sing state asida sajaba tungan makhal gi sip amasu Manipur indigenous kala yakhi stall sing adu gi manungda foreign delegates na khwai gi khoida ki ba masu makhoi gi thamoibu Pelan mengamkibadi Manipur indigenous kalai haina mingthon ba stall asinoiki stall asida makhal makha kya gi flavor hablaba local beer amasum local liquor sing haidi South Africa gi delegate amana pauksi sida hai Manipur gi indigenous liquor sing gi manungda khari haina mingthon makhal gi liquor si atai lebak sing da phangba local liquor sing dagi matik mai sen be heli sahi ohung gi mathakta process toraba matungda I masugumna muna ngang ba makhal gi liquor si mahakuma delegate kya na mahawk tang lagi yengki khaji thumtak taw ba masum thakpada nungsiba manam amaga loinana alcohol gi sang yam nembadona khaji mayai kahali Bhutan gi Chamber of Commerce gi kangbuni haijaba foreign delegate amana pauksi sida ki ngarang numidang Impal Hotel da hang stall sing manung da amahoikiba Manipur indigenous kalai da mahakna nganglei ba fazaba masuki local liquor ma mahakna thengnai liquor adu uyung lagi semani hani stall adu da lerama miyai phongdoi uyung gi manam high fat phawbada natana thakpada apan malaitaba makhal gi yu oy amasum kabu mayai kali mahakna yu makhal adu khajik lauraga ummaga su yenge duga yotsili afaba makhal gi liquor na hana lawi stall adu da lerama nupi mana pauksi sida hai G20 ki miphamasi lalon itika mari leinaba oibana Manipur fangliba makal kya gi polam sing mapalebak gi lakliba singda khangan ba haibisi tangai fadaba mani haina lawi aikhoi gi pothok sing uthoknabi gi atangba khudong sabasi manghan ba pamdabadagi thawaina Manipur indigenous kalai haina maming tholagi stol hangmani Shekmai phayang amasung khurkhulonggi maming leraba yu sing organic oina akhanana sunglaga G20 gi delegates sing gi pukning sing sinana bokona khibani Masu mamen sanglaba masum ningthiraba makhum khumlaba sakhaw yu usingshagi manam selhanba makhal gi yu shekmai gi wayu amasum afaba makhal gi masin haina mingthon ba yu makhal sing asi thelaga thamki delegate sing adu gi apamba thungana na stage oina khaji pitaki amasum makhoi da khudol oina makhal kaya gi local liquor sing adu pikhi makhoi harawi gi ngkhoi lekhide asiguma makhal gi matik mayai sen local liquor si makhoi gi lebak ta punana ba khara yamna lainana bi wafam phongdoklami South Africa India Association of Japan gi president Manipur gi local liquor sing adu lakri bajun July adu waida Delhi da khara pibirak pa yagadra haina phongdolakpa loinana makhoi gi laifam thunglaga da mafam sing taklami su haidi Atopa paomana atopa lining satkraba phurupsa singna inat pu maring marang hanganu MSA mitai phurup singi inat ki satna be phije chaksa amade lining laisona sida tuan ba sapu na ngasisu lepalaitana landarak liba sina nomugi marai sai tharakli haina mitai students associations MSA Manipur University gi general secretary yumkhaibang paringan bana thadorok pa sirol amana phongdorakti sirol sina makhata na hai mitai singna Sera madi kina luna thagona tu ngak sin tu mahurol gi tamjarak pa inat ki iral apukai kyasi furup asigi atopo lining lokraba furup sa khrana lan uhan ma ya mawong na sejinaba social media sing na thengnare tungi mirol na serana na ukhi gidaba thabak thoram puna ma kujak lepkadabani secular oiba laibak sina satningba lining laison sepad association su ikai khumna jai adobo atopo lining lokraba furup singi miyoi singna mai haurol digi leireklaba furup sigi sakta oiriba iral pukai singbu maring marang hanba kobigano karigumba thawoiduduna mitai singi leijariba iral pukai sing manghange khan hanjin makhata na sigumba leba osa ta da thabak thorom kya sa tharaglabdi lup asida tumina khak lai thokloi suhaidi amaromdana draki khongjang da laikhidraba miyoi amagi masa sing lemna mahi tamhalagani alada
kumza English ngani ga kunda lilong da satak hiba drug thingbi khongjam da laikhidraba miyoy amagi imung manung da sana thaknaba pulam mating pangba loinana laikhidraba miyoy dugi masa sing lemna mahitam halagani haina all lilong anti drug association alada na laukthokre hawkiba kumza English ngani ga kungi January taraga taruki numidang all lilong anti drug association amasu matamadugi lilong police station ki officer in charge o ozit ki apun tim amana lilong mairin kul ta thabida leiba drug lalonba imung amad drug phaba sanglubda imung adugi miyoisina numai kap thorakpada panduna laikhidraba kul asimaktadagi MD Sajid Khan sai kungamapan apokpa MD Azad Khan gi mayumda pangthokpa asama thorama madangasi aladagi mutsing OC Lilong Police Station Anti-Can amasum Lilong da leiba taraga taruk suba asam rifles ki post commander major Kafdiya gi apun tim amana satuna sana thaknaba polam amasum sil gi thangbang adu laikhidrabi gi loina bi medima ki lehoriba masani da khudol tamki ngasigi sana thaknaba polam mating pangba gi thorama duda saruya khiba matamadugi JC ki convener oikiba Lilong hangam thabida Islamic English School gi founder Abdul Nasir haikibada matamadugi Sajid ki misi dugi JS ki masum imung mununga Manipur lenga ka yana ki wafam singa si phawba thabakta onthokpirakpa leitre JS ki mekedi ki sumakhatana taksilubasu leitere matamaduda laikhidrabigi imung manungda matamadugi lengana sana thaknaba happy gani haikibu wafam singa si phawba thabakta onthokpa leitre Sajid ki misi si war hundra ki khongjang amada laikhitabane numit adu Sajid drug laron ba khangbu aduga drug phaba lakpa alada gi khangbuga muknarakpada khamlubada nongmai kapthorakpadagi panduna khudakta laikhidabane hanesu pausna phungdorakli Makasa tharakpo na hoyelan pawdige topa marubi pausungmu meyamna thamjagi isel tap tharakdab iril turil nga pharambasing police na fogatana warakre hauzik kumgi nong subu yaraba matam yoraglaba fawbada suraktabaga loinana turil singgi haurak phamnasu umang wamang kok thorakpadagi Manipur gi maru eba turil singgi isel ta tharaktuna ising phanglak loidabagi phium lakdingagi serakta ngasinungtul iril turil marilda langna singba sizinaduna nga phana bo hotnaramba miyesing police na fogalaba matungda matung manaw tawdanamba warak watiem taroga thadokraiki miyei khrana turel asigi maril gi mafum khrada nga phabda sizinaba tungan tungan pulam sing paiduna turel asigi marilda ising naikhaiba yawna nga phana bo hotnaramba ne hari adomena iril turel marilda asigumba thawong sing sathare habigi paw tabadagi police team ama sangsilaktuna miyei sing adubu tankhairaga fogatkibani aduga haujuk Manipur gi miyamna ising gi awabu mayuknaringa gi serakta asigumba thabak sing asi iril turel khaktanatana maruiba turel singi marilda su makhatana taroktana ba pawtak piraga thadokibani hari police ki meket gi miyoi singa dura turel khongnungda nga phagpagi thabak tawduna ba khanganbagi mathakta isel tap tharaklaba turel singa amor akai fatahudi langsinna ba masum pisu pisam tawsindana ba khangan ki hari atopa paumana Myanmar leiba pakhang magi laisang kanbina ba minister da memorandum pikre Myanmar gi mandalagi mafum amada official address oiba Myanmar maitei developments Associations MMDA gi founder member amana Mandalay division gi Amrapura township ki manung sanba tadale khulda leiba ibudo pakhang gi laisang ama kanbina ba minister N Berena memorandum ama thasi gi taraga mangada patient krari memorandum madura laisang si kumza English nga maga samapan ga humfuga tare ki matamda Myanmar gi mitay amana saramba ibudo pakhang gi laisang ni hairaduna lamadu su miwe amagi mamingda leibani haibaga loinana makna laikhidraba matungda saron sron yetnarakpada awa ningol lauraga awa laukhiba miwe dugi sarukta tabadagi yonkhibada mayang muslim amagi makuta takre haibu wapum su phongdokheri atopa pawmana gas cylinder pokhaibadagi nupi ani siri tabada yamna nuaitaba thawdo amoina luhongbaga mari lainana thabak thoram sing pangthoklingaida khangaudana LPG cylinder ama pokhairapagi thawdokta nupi ani sikhibaga loinana atopa miwe amana aso opanangan kredi police ki report matungna thawdo du UP gi manungsanba Sikandra village thokibani cylinder pokhairapagi thawdo aduga mari lainana luhongbagi thabak thoram tawduna laikhibi nupi ani maina sakhibaga loinana laikanaba ngamdana khudakta laikhidabani thawdo adu atopa miwe ama su maina sakpagi sokhi soklaba miwe du Agra da libo hospital amada pukhatuna hauji treatment sathari thawdo adu laikhidraba miwe ani adudi Lila amasu silani makhoi Agra gi manung sanba Nagra Budi area da gini hari makhoi aniga haksang adu postmortem gi damak pukre su hairi Makasa tharakpoina pongna pham pausi diga topa maruiba pau khramu mayamna thamjagi house ta lana pakhumpi haiduna minister ga loinana inspection satkre
Ministry of Fisheries, Animals Husbandry and Dairying state asida NPDD National Program for Dairy Development gi thadarakpa lupa koti kuntrarong gi senpam sumna sizinadre haina handak pangthokiba Manipur Legislative Assembly gi mifam opposition gi MLA K Ranjina hangkipu wahangda Veterinary and Animal Husbandry gi Minister Khasum Basum pikiba pakomadu singnaba laibadigi ngasi makoi anina Veterinary Department gi official amadi Manipur Milk Producer Cooperative Unions Limited ki mute singa loinana inspections aminakre tha sigi ahumda pangthokiba Manipur Legislative Assembly gi session gi wong pokungi matamda MLA K Ranjit Sugununa NPDD gi makhada English ngani ga taraka tretagina taraga ni pandagina English ngani gi tagina English ngani ga kungo humdoi fawda approve torakraba senfam scheme sigi implementing agency financial and physical process Manipur Milk Producer Cooperative Union hauki pasai mangasi audit tawdana akiba madi general budi mifam phamdabagi matangda wangsanganki MLA Ranjit na hangkipu hangi pakum oina Minister Khasim Basum na hauki pasai makada scheme asigi damakta thadarakhraba senphamgi matang scheme asigi makada sizinakhiba senphamna singba phongdokpuga loinana financial audit chang naina adumak tawraga lakli haina thamkiba house aduda singnaba laibadigi ngasi MLA Ranjit amasu Minister Khasim ga loinana scheme asigi makada beneficiary oina kanabasing phangkre hairiba tungan cooperative society singi missing unaraga punawari sanakhi ngasi nungtil Imphal West, Bishnupur amasung Kaksing District ki tungan mafam singda leibe scheme asigi kanaba phangkre hairiba cooperative society salai mi singi yum da satlaguna ki maduru scheme asigi makara tungan pulam sing pitakhre hairaga phangdi haiba wafam amadi office ki document pitakiba senphanga phangliba beneficiary gi mekedi gi sale suna phangkidi haiba wafam kya inspection to the phongdoknarakpa yauki house the minister Khasimna financials audit regular oina tauri haina pikiba pakomadu gi ona tainabada ngasigi inspection aduda union gi mekedi gi audit statement loishindana laidi habu wapam phongdorakpadi gi MLA Ranjina house thamkibu wapam adubu aranba tahalaga minister na pidiba pakomaduna asumba oina uhankhraga housing na amuk audit tawba loidri haina phongdorakpada MLA na asabu phongdoki Magna Hydribi scheme sumna Paikat Libra Natragana Paikatabra Hybado Sapsana Kangdonova House Committee Ama CMBG Tizinana Wapam Minister Ataksinki Minister Gimakedi Su Madu Tangai Fadragadi Kanaraga Pangtuna Bohonasi Haina Tamki Nasigi Kongsa Aduga Mari Lenin MLA Keranzina Pau Missing the High Ministry in State Asigi San Louis Lomissing the Hena Kanaba Pinabagi Damakta Samana Sama Sendana Putopa Senpamna Paikatpa Skimasigi Mari Lenana Sial Kaitokpa Sumna Taudre have a palm Lapadi Wong Singer do Hawks the Hankibane Skimasibu implement Riba Manipur Milk Producer Cooperative Union gi Chairman ga Veterinary and Animal Husbandry Department na Hapa University Managing Director ga Punna Signatory Oiraga Skimasigi account operate over How keep English in a Taraga Tretin Taragani Pani English in a Takunga Matuigini Kunganite Fawasida Joint account in a hang Kiba Ashidagi Managing Director Katana signed Taruga Sel Tadogle have wapam laki. Hawks the minister say couldn't get financial audit we had a pacom piraki adobo Mana Sing never labeled audit report of Fungan Biu Hana Hawks the Hybidigi Minister I have a pibidi Numini Humnigi Matunda Department give me a mana documents in the piraki adobo piraki documents in the audit report ki oiram khidi adubu sumna khaki account statement oiram ki hairiba dudigi hena singnarakpadi minister loinana puna inspection to gi gopam lakhibani yamlaba sahi mari gi matam sida thadarakhi lupa koti kunthra henbigi senpham gi manu lupa koti taragani pan hena kaitokre yam khroba senpham si audit tawdana kaitokhiba sina mi khrana kushi rasida tawning momona sathari habi khangmungami hena K Ranjina Funduki, Nasi inspection of the Yokiba Veterinary and Animal Husbandry Minister Khasim Basum High National Program for Dairy Development Gimakara Tadarakli Senpam Sing Niamlana Seasonary Hine MLA Makedi Funguk Libasi Matanga Atabumatam the Maki Makedi Yangsilagani Department Guina Housing Riva Aswebaran Kiasisu Aigimigi Hibernaidana Tizilagani MLA Ranjina Pundurakli Wapam Sibu Farmer Singi Interest Ne Asiguma Wapam Singasina Pudam Oiraga, Matung Asweba Aranma Lehendana Bohonaragani, Tikat Matamna Karigum Aranma Yoram Lagadi, Logi Matung in Excel Patin Hens Minister Kasim Basum Fundoki. Pau Shilushilapun and Harold Taudang Pauxidi to Palmana, examiner, coordinator, Oba Ozakra, the Bosim and Lowe exam the Matau Tau Haloidori.
Manipur haiba lamdam si hiram ama natragana hiram amada niyam sumduna thabak tawningbagi sang aduki matik wangna lei haibasi punamakna ngangnaraga leidi masimangna maram oiraga state asida senja thumja amadi corruption tawbagi sang aduki matik wanglakli state si oiragli ba phibam si kupna yenglaga lengak pairiba singna corruption leitibi state ama ohenna basu kana honari Sinda law kakta natana thabuk onu su paikhatuna senja thumja sena ba miye kya fokat pagi jail yawna basu yawna khre adu bulenga na miyeng yawpa ngamda ba mafam didi maning tamna senja thumja tawbagi thabuk adumak satharaga leidi yamna hai singna senja thumja sathariba kangbu singe manung oza gi sinpamna leiba miye khra yawrabra haibagi wahang hauzu lakle Ozagi sinpam the Lerga Masada, bought Natragan Langa, and Sinava Tabak sing the Aron Mangak, Navigi Wapum Leragasu, Aron Mangak, Wigi Wapum, Lapna Tamkraga, Sanda Lambi room, my own Sinduna, Aron Mangaka, the Veni Habadu, Tok Tolaga, Fong the Siltana, Masana Tauribus in Pamdu, Lok Turakwigi Wapum Lakle. Asigumbu Wapum is Lakpari Handaki, Board of Secondary Education, Manipur, Bosian, lower class, and the examination, Masana Masawi examiner, Niamadi, coordinator, Nihaina, media. Exposed to the public platform that talk to no wang kiba miyoi singadu makatana makoida bosiem duty piraktaba yabigi film the lady class 10 examination gi si yengnaba bo na examiner oina natragana coordinator oina haplaba miyoi singaduna makoi class 10 exam gi examiner ni loina coordinator ni haiduna media re exposed to bigi chatnabi ama hokibasai kharasida thok tuna lakli Masina Mara Moiraga Mairo Singi Mark Pibida, Mark tempering Tauduna, Semdok Semzin Taubukia, Masu Yaudavanate, Masigi Mayek Larabakudam Haibabu, Mamangi, Saying the Mark tempering Tauduna, Semdok Semzin Toramigi Wapam, Tolotuna Mahiro Kunagi Lupsingna, Ganatizin Mamasum Yingsin Bigitabakre, Mara later Bakari Sukangs the Bamui Fawa, Sarak Pangbiakre. Mark tempering Kananata we Kadum the Kamdon Mark tempering Torak Pano Haibadu Kangdok Nabokonabada, our boy in a kibane. Hanadi, subject Karapuna answer script Ihalambadu Handakisi Esidagidi, answer script Tongana Pibi Wapum Lakadari. Samna Harabada physics, chemistry amadi, biology subject answer script Amakatanga, Puna, Ihalambaduda, Mark tempering amadi Semdok Semzinta would yamna, like Reduna Handakti, Hariba subject sing a answer script one to one Piraga Mari Renova subject, examiner sing the young and Gadari, Maduna school run Toriba Kangbu singna, was at one Tawagi songs, Hantarpa, happy Wapum Tambakli, Board of Secondary Education, Manipur Handak Laugadoriba. Examination asida di masana masabu examiner amadi coordinator ni haiduna media advertise to budi yawkiba miyoi sing amata ohelaroi private tuition to boy school boarding hangba masung coaching center hangba the examiner amadi coordinator oi haiba miyoi sing makoina tawriba advertisement adugi makhara phone hablakpa duna oja singi senda lambi oirakpa amadi coaching center sing aduda mairoi sing yamna lakhanduna sel tanabagi lambi amoirakpani Class 10 exam gi examiner oi hairagadi mahiroi singju hairiba oza dugi manakta laglaga tuition tawningle oza sing aduga anakpa mari laining lagle awsum coaching center singnasu adugumba oza singnasu makoi gi coaching center yawi haiba ulagadi mahiroi mayam admission tawningbigi wapam lakle aduna siguma yamna sayanaba mahiroi khunai gi punsida mawong ta da fiwa mama lakandagadaba adu uraga board of secondary education na anoba system Amagi Makara, police, Mayam Ama Yatokre, Hadi police du Gimakara, 60 Mama 9 Handaki examasi, Pang Tok Laba Yai, Habigi Tazaba, Sauna Lady, Hadi Su Paus and Makatana Fondorakli. Ado Hosiko in the Mian Paus Matasa, Lushinja Gamasumian Puna no Bob did Naminasi.